पाउ पिजरी Hayeng पांगथोकदौरिबा खोंजोम देदा लेंगाके ऑफिशियल अमदी बीजेपी गा चटमिनरिबा खुदिंगमक्ता थमलिबा बॉयकॉट हांगदोकपा लेते हाइना कोकोमीना फोंदोरकली इरमदम कंजनबा अमुकोना चंगसिलिबा खोंजंग असिदा युमथोंग खुदिंगी मियोय थोकलक्तुना सरुक याबियु हाइना अमुकोगी प्रेसिडेंट एस संजोयना फोंदोकरै IRCS Manipur State Branch na singthaningai oiba thabak kaya pangthokli haina Manipur gi Governor Ajay Kumar Balana phongtokrai Tronglau bida miyoi ahum hatkiba thodokta chenaba CRPF ki mathakta judicial inquiry chathagadabani haina senior advocate Khaidem Manina lengakta takshilakle Amadi Tronglaubi Thodok Kamari Lenana Kaukiba total shutdown ngasi numit marini sukhrei nongmagi punsida chauna akaiba pikhrei Kurumjari Mami TV na sandok chaba prime time news medeng tabiriba pumnamakpu Anjali Naurem na taramna okchari hauzik pau sandok na pizari Manipur lengang kokomida wari sanabagi trebau pirakpa leite hauzik oiriba fibam masida lenga ka wari sanabagi fireb leite haina kokomina sengdorakli loinana hayeng pangthokpadaba khongjom deda lenga ke official amadi BJP ga chatminnariba khudingmakta thamliba boycott hongdokpa leite maramaduna lenga ke luchingba singna khongjom de thoram yawba lakpada lambida thoktuna democratic oiba kholaw lawbiu haina kokomigi spokesperson nahakpam santana phongdorakli ngasi lamfel pata laiba loop asigi office ta pangthokiba pawgi mifam amada wafom asig phongdokladuna nahakpam santana hai Tronglau bida thokiba laibak thiba thodo asigi achumba wayel puthokpiu amadi TM kasomda kuki militant singna chathakiba attack ta laikhidraba miyoi ani hatpada chanaba miyoi sing faduna ahakpa chairak pigadabani haiduna lengak asida takshinduna laklabasu ngasi fawba lengaki maikaidagi positive oiba response amata pidana leirei Asigumba lengak asigi thausadaba mawong asida khoi shaunaraba lamdam asigi miyamna achumba langlaw langjit puthokpiu haiduna makhal makha kayagi khongjang changsinduna lakli masida natana miyamna democratic oiba mawongda khongjang changsinbada Manipur police ki miyoi singna miyam nemthanabagi pandamda hospital da tear gas cell caption ba amadi khongjang loi sing faduna fu chaiba tawrakliba si makhatana tawbigano Amadi Manipur gi haujik oiriba fibam asida miyam gi apambagi wangwada thabak tawriba lengak asiga kokomi gi thaumis singa hiram amatada wari sanabagi firep haujik fawgi oina leitri haina su mahakna makha takhe kokomi na chatharaga lakwa khongjang kya hai tare Megi tang ahum 2023 dagi putharaga lakpa khongjang kya sigi matung manungda leigidaba yadugi khongjang changsalakpada tangkak naina lakpa leigidaba singi matung manungda Tronglaubi tawdok tang tare andaki tagi tang tare sigi matangda akhoi hojik leiba agitation sing amadi leiba situation sigi matangda khongjang si kaujabani kokomina ngasai leigidaba angang sing sigi matangda amadi CRPF na kapada leigidaba ahum Sigi matangda government da akoina haiba akoina pamjaba haijaba pot ama baw hujik paw sakarna mapung phana detail oina haitare puthorokpa leitri adagi su game gi matangda madugi potu da tawriba tabak tu da thai sengna UK left ki UK ne gi mi singdo taseng na chenarabra karam mongda chenari no haibro su khangan ba leitri su game gi matangda adai anakpada leiba su game sing maru oina akoi gi sigi kenoda litan da kapna riba Jagasida leiba su kem sing gi detail sing amadi magi mari leinaba khulai masing sing adagi kem manung duda noi kapna ba numita mi kya lei mapanda kya lei haiba detail sing do sakana koida khangan ba leitri akoina yamna hindrance oiba yamna kenogi mawong da koi lebak miyam gi mamang da yam phajada mawong da natabida koi gi democratic oiba mawong da koi gi play card sing pairaga akoina lauriba kholaw sing se masi se governor su lakani adagi laiba leiriba chief minister lakani MLA sing lakani moigi mana kongsing da mana pangaba mana kongsing duda sigumba mami tangaba mami sing duda sigumba kholaw sing se moida amukanna yohanbigi tanjadu hayeng soidana lomina se haibdu aduma thamjage
Tronglaubugi Thodokta Chenaba Kuki terrorist sing action Logodabani, Micham Miam Ngak Pangamdraba Central Force Sing Hankro, Aikoi Isana Lamdamasi Ngakcharage Haiba Kolauga Luinana, Ngasi All Manipur United Clubs Organization Amadi, Masiga Chatminariba Loop Sing, Poidei Leimarol Meira Paibi Apunba Manipur, Committee on Human Rights, All Manipur Women's Voluntary Association, Manipuri Students Federation, Haiba Loop Manga Asina Senduna Nungtil Pung Ahum Taba Matamdage, Impal Iski Kongba, Dovi Lampaki Hauduna, Konung Mamang Fauba, Tongan Club Amadi Meira Paibi Miu Lisin Kayana Sarugaduna, Miyamgi Achoba Kongchat Ama Chatkrai. Miyamgi Kongchat Adu Masing Yalaba Central Amadi State Force na, Wangkai Yonglan Lerak Mapada Thingduna Thambadage, Miyamgi Kongchat Adu, Wangkai Yonglan Lerak the Fauraga, Wangkai Ayang Panilambida Amuk Halaktuna, Kongba Dovi Lampaka Panthungpam Oike. Miyamgi Kongchat Adu Security Force Sing Nangak Senduna, Tokaningda Batogok Sing Tokana Bohonaringaida, Kongchat Aduda Sarugyaba Lakiba, Wangkai Yonglan Director Lehoba Kongjang Loi Karana, Security Force Ki Maikaida Nung Thomlakpadage, Security Force Nasu Handuna, Tear gas cell kaya kaptuna Tankaike. Security na tear gas kapada nupi ani asokapan nangke, Makoy ani maghong amasung mit ki oy thangba pisumda sokpadage, Advanced Hospital da Pukatuna Layeng Chatake. Miyamgi Kongchat Aduga Mari Lenana Amukogi President Sorok Haibam Sanjoyna Pongdokibada, India Lengangna Proxy War Chataduna, Maitei Furupu Mutanaba Honabada, Kuki Militant Singbu Kutlai Oina Sizinaba Kudakta Lepodabane. Masina Maram Moiraga Iramda Masida Nong Manongmagi Kangkong Chahelakpa Amadi, Marai Chaitarakliba Kaya Sigi Yengduna, Lamda Masida Lairiba, Central Security Force Sing Halan Kigadabane. India Lengangna Lamda Masida Chalairiba Blake Law Sing Kudakta Loktokadabane. Loinana Aikoi Iram Damasi Aikoi Isana Ngakchabagi Matamadu Oire, Maramaduna, Ngasidagi Hauduna, Amuko Amadi Masiga Chatminariba Loop Mangana, Changsilagiba Kongjang Asida Ngasi Kudaktage, Yumthong Kudingdagi Mioi Tokpiratuna, Kongjang Asida Sarugyabiu Amadi, Lenga Kitabak Tauriba Singnasu, Iram Dam Kanbada, Makoigisu Saruk Yauri Kanduna, Kongjang Asida Sarugyagadabani Haina, Fongdoke. Poire amoba adu MSF aduga kai amoba kai lumanga si sinjabane ahaki mi santos ro pause basi sasadri yese bongbo dobi la paktagi horaga kunuma mangko yana democratic of peace ke adugu miyam na hajaning bade koi lumanga gi magedagi amuko percent mo selaka pause manipur da chathar debe ida gom wena chathar responsible lalose palluboda nenuboda hoina miyam namakangle Manipur Miyamu Lekha Tanabu Tanaba Makan Makha Kayagi Su Obin Nansu Militant Singa Training Piraga Majority or Maite Akoida Atamana Hato Naba Policy Singase Masiki Tongosi Gome in Dara Pasar Pani Masibu strongly condemned away Aduga Luna Akoi Iram the Ireba Asibu Ngapi Sabidraba Central Force Singase Putak the Low Security Singase and Big However Akoi Asepo Hundi Tronglao Bida Ngang Ani Tamthina Bom Kapshinduna Hato Kiba Thodo Adubu Yaning the Bofongdoktuna, Manipur gi Tongan Mofumda Lup Kayana, Sat down Chathabagi Manung Chana, Mayalambigi Paringi, Samuro Bajarda, Samuro Naurem Apunba Maira Paibi Amadi, Samuro Maikai Adongi, Ban Saugatuna, Lambi Tingbagi Kongjang Changsele. Maragasida Gari Activa Higokta Tongduna Lakpa Mioi, Anabagi Chatlubani, Haibadagi, Kumlakpadagi, Samuro Naurem Apunba Maira Paibi Amadi, Maikai Adom Giban Saugatpa Mioi Singna Chingnabadagi check Tauba Matamda, Yamlaba Nisagi Potlam, Pan Masala, Talabki Potlam Kayama, Pagatuna, Samuro Bajarda Mai Thadotuna Mahan Kreheri. Indian Red Cross Society Manipur State Branch की Annual General Meeting 2026 लोक भवन इम्फाल की कॉन्फ्रेंस हॉल दा मणिपुर की गवर्नर सु ओइरिबा Indian Red Cross Society Manipur State Branch की प्रेसिडेंट अजय कुमार भलाना थौरमपु ओइदुना अमदी Indian Red Cross Society National Headquarter की Joint Secretary कौटव दिनाकार कुदेना ऑब्जर्वर ओइदुना ngasi पांगथोखरै थौरमदुदा IRCS Manipur State Branch की वाइस प्रेसिडेंट डॉक्टर RK निमाई रिटायर्ड IAS Chairman Narendra Ningomba Amadi Atai Thomi Singsu Sarukyaखे Thorom Adu Horokpada Indian Red Cross Society Manipur State Branch ke Kumja Lesingani Kungu Humdoidage Kungataruk Fobugi Manungda Laikhidraba members Singbu Ikai Kumnaba Utke Loinana AGM Aduna Secretary gi report Amadi Society ki Statement of Account Yetnaba Laitana Pass Chauke Amadi Chahi Ahum gi term Oina District Branch
branch ki thaupuba singna tawrakpa amadi state branch ki nomination singa loinana semgadaba anoba management committee ki proposal ayaba piduna IRCS MSB management committee 2026 to 29 constitute tawki thawramaduga mari leinana Indian Red Cross Society Manipur state branch ki president Ajay Kumar Balana phongdokhibada Indian Red Cross Society Manipur state branch na Manipur state asida singthaningai oiba thabak kaya pangthokli loinana makha tana miyam gi mating pangnaba amadi yaifanaba thabak kaya su pangthokani haina phongdokhi Tronglawbida kuki narco terrorist sengna bomb kapshinduna angang ani hatkiba thawdo adugi matangdadi Moirang police na FIR lokhatpa leire adubu CRPF na mitram ahum hatkiba adugi matangdadi thawdok aduda chenariba CRPF sing adugi mathakta ngasi fawba FIR lokhatpa leitri hairiba CRPF sing adugi mathakta FIR lokhatuna trial chathagadabani haina Citizen for Justice ki chairperson Khaidem Manina ngasi Uripok Cherab Court Complex ta leiba Boys Canteen da pangthokiba pawgi mifam amada phongdokhrai mahangna makha tana phongdokhibada protesters singna CRPF camp ta thomjinduna khongjang changsin kibadugi matangdadi FIR soidana lokhatlamgani adubu CRPF na micham sing aduda nongmai kaptuna misi mina thokhan kiba amasung asok apan nanghan kibadugi matangdadi FIR amata lokhatlamkhiroi masigumba CRPF ki oina masagi court martial chathanabagi courtroom leitrabadi tongan ba ex singi makhada police na makhoi gi mathakta FIR lokhatuna court trial chathagadabani Supreme Court ki ruling matung inna police firing na chingba singna magistral inquiry oina chathagadabani haike Yanan bada wamang yang wena mayam pula mana khangnare taliba tha sigi tang taret ki tangak pahe betare kung amaga min manga according to the FIR me omi matungina kung amaga min manga da masa kangda ba terrorist group amana adung batrong lo bigi imung amada bomb blast bom kapsul pa ita bom kapsul pa RPG ado kapsul pa na maram wedana pikli ba angang ani tha manga ge ni pimcha ama chai manga ge ni pimcha no pa macha ama mama ge matha da tumdra le ba ani chi kodak ta sien magalona na mama du su tamchina so on ge to ho ma thoki ba ado galona na nungthinda pen da bana maram moidana mea mama apong kadimati ge horatana spontaneous reaction mapam duda army CRPF aduga te central forces aduga state forces leiba mea maduna lokapum thopudu lokapide nakpide sanbide haibuga ranana khoisauna mea maduna movement changchala pada ntin pobokta CRPF na mathong ram khangdana nungmaina kapadagi me hum hakiba mioi kontraga mari takoi petition da kontra mari hai adra mioi kontra mari hai la son kiba adu megi thodok ama thok Kuki narco terrorist singi mathakta military crackdown tawgadabani mitram hatpa CRPF chairak piu India na proxy war khudakta lepu pupet politics loishilu Manipur kallu haiba banner gi makhada ngasisu tongan mafam singda miyamna tronglawbigi thodokpu yaningdaba phongdoktuna lei ingkhol youth development organization amadi lei ingkhol khunsem leimarol apunbanasu wakat mifam phangkhrai wakat mifam aduga mari leinana pendaba wafum kayasu phongdoknarakhi angang ani apong khangdana athengba ahing dali ki dabadu thawdok ni ma hoina phamiji yam nungaite ima ho yam na pende antak tong law gi thawdok chida oke matik tende ahing taibang aduda kuki na ko terrorist singna ahing taibang thieng rabadu da bom attack tawdana nongmai kapsandana mama gi mathada ko laga tumi ba macha ani bo sena khaina halaga asli si mina nangkhiba aduga mama ju hospital da pukhatana laikan nadana
aduk wana khangingai matam maduda magi chainabu khangada macha nuksibagi prem duna ngau hidana aigi isa tombi poro ko haiba khonjen duna ngasi phawde ima hoige na khongchi nillaga ta duna leiri aduki mati thamoi sokna nungai jate aduga yumda leiba mapu mago aduna ju masujing dubu aduk nuang magi lakna phana da leibado aibang panjida nungai ba saruk yawam da leitrabanina aduki mati wana leijabado adu aduki mati ima hoina nungai te adu laibak miyam thina hawrakana ihau hawdana maduki manak nak chep haigi singura changaga nakoi leina kari na makano sumba laibang chinsa chadri ba ngang ani sibu si haliba na haliba ju nakoi kari daw lege na mayam mi aduk yamna ihau All Manipur United Clubs Organization Amuko Poirai Leimarol Maira Paibi Apunba Manipur, All Manipur Women's Voluntary Association, Committee on Human Rights, Manipuri Students Federation Gi meeting Makhada Bishnupur District ke Thinungaidagi Nacho Fob Gi Maira Paibi, Clubs Organization Amadi Naharol Singh, Satra Singh Loinana Ahalaman Singh na Saruk Yaduna Thinungaidagi Potsangbam Fauba Amadi, Nacho Dagi Potsangbam Lampak Fauba protest rally ama chatkrai. Sanglaba lamsang khongchet aduda go back Indian Security Force aikoi gi leibak aikoi na ngakcharage aikoi ning tamna hingani terrorist singna micham hatpa khudak ta lepalu haibana chingba kholau kaya laukhe khongchet aduda amuko gi General Secretary Pratapala Shangthem, Vice President Dr. Norendra Thokchom, Santosh Koizam, Secretary Organization Laishram Krishna Chandra, Office Secretary Salam Tombi, Assistant Secretary Finance CH Manikantasu Saruk Yaki Hari. Tronglaubi Thaudok Amadi TM Kasom gi Thaudok Adabu Yaning the Bafongdok Laduna, Lai Manai Apunba Nupi Loop Amadi, Ramgailong Women Society Anina Kutsam Naduna, Lango Lai Manai de Laiba, Ramgailong Kulda Ngasi, Ima Ibel Kayana Wakat Mifom Chatakre. Hairiba wakan mifom aduda angang hatpa yaning de, we need protection, not promise, no NRC, no census, we want justice, we condemn killing innocent Naga citizen by Kuki terrorists amadi, mihatpa dandi piu haibana chingba placard sing sizinakhibaga loinana, ima ibel kayana akanba kholau kayasu laukhe. Ngasigi wakan mifom aduda saruk yakhibi, Lai Manai Apunba Nupilup ki General Secretary Sanjam Memi na haikibada lamdam asida hujik paliba anauba leingak asina oirakliba fibam ase kupna yengshinbinaba micham miyambu nungaina thamgani haibagi thajaba thamlubani adubu anauba leingak ase hek lakpadage hena lamdam ase fibam sokchilakpa haibadu oirakpada natana Kuki terrorist singna micham miyam hatpasu leptana chatharakle hairiba Kuki terrorist singna chatharakli bathawong sing ase Hujik paliba leingak asina akanba mityeng changbiduna matik chaba action lawkhatragadi miyam gi ihawasi hena kanchilakani haibase leingak asina khangadabani haiba wafam sing phongdokhe Bagi trong lawigi yamna nungaitaba mamana kolaga tumjariba taibang chinjak chusaba phongjadriba pikliba wakhan tadriba angang ani khangongdana punchile sinbigiba amadi Thongdok duga mari lenana pusaunaba isasing makoi agumbu Central Force na namdana kaptana hatkiba madugi maramdai khoi khamjabani sigi mamangda kaya suthokre aduga yare haibanatana phariba michaktu dandi pire haiba miyamda khanganba leitri khoigi tronglawigi yamna nungaita Khongjom Kheba Chingda Laiba Khongjom War Memorial Complex ta Hayang April 18 Khongjom Day gi numit thoram pangthokani. State government na sinduna pangthokodaba thoram asigi sem saba pumnamak loire hairi. Thoram aduda Manipur gi Governor Ajay Kumar Bala amasung Chief Minister Yumnam Khamchansu saruk yagani hairi. Athauba singi mafumda laikatpa Khongjom Turelda tarpan katpa Guard of Honor amadi General Salute pibana thoram adugi mapung oiba saktam oigani. Laibak ki damak thawaina pontha pi khraba thauba singi mofomda minute ani tumina leptuna ikai khumnabasu utkani hairi. Imphal Ukrul lambi gi TM Kasom Khul manakta Kuki terrorist singna tangkul khunja ani nongmaina kaptuna hatpi kiba thawongbu yaningdaba phongdoktuna UN sina naga taba lamsingda chathariba numit humni gi total shutdown na Tengnopol amadi Chandel district asu chauna akaiba pire. District ani asida National Highway 102 yauna mafam kayada lambi thingbaga loinana khul singi mafam kayada su lambi thingbagi thabak chathare.
Tengnopol district ke Tuisimi da chathakiba lambi thingba aduda we demand justice for Chinau Sang, we demand for Yaruingam, we condemn Chonglaubi killing abrogates Su with Kuki militants amasung Naga Stand United Haiba placard sing pai kibaga loinana kholau oina su lauki hairi. Khongzom dena lakpada ima lebaki ning tamba kannaba imperialist British ke mayokta thengnakiba lanthengda thawaina pontha phikraba thauba ipa ipu singi mafamda korkomna ikai khumnaba ulakle lupasigi publicity committee na thadorakpa cherol asina hai thokliba lan asida ima lebaki apunba saktam kannaba hotnabada thawaina pontha phikraba aso apan nangkraba amasung masagi pongnafam lamdam maktada lanjena duna awaba nangliba iraicha singi mafamdasu Korkomna Yawolgi Kai Kumnabu Lakpaga Loinana, Cherola Sinamakata Nahai, Kumjali Singamaga Chanipan, Marputara Matoigi, Kongzom Gilan Fumda, Yaknabana Maitiba Pibangam Kidraba Tauna for a Baipai Pusingi, Langlaba Tawai Singduge Puarine. Maliamda Matamdu the Lambala Chaba British Mayok Takan Balanteng Chataduna, Mareba Kidamak Tawai Kaktokiba, Kongzom Lanfam Asina, Nasigi Mirol Equida Lepa Laitana, Ning Tamna Hiningba, Taunagi Hulama Pidi. Minay oina hingadabagi saruk mikup amatang oirabasu ning tambage momon minoka loinana hinglamlaga sikibana hena fai amadi imalebaki ning tamba kanabagi damak nokna thawai thakibagi waridu ichel piklabi khongjom turelna ngasigi mirol ekoidasu paudamle April 16 gi khongjom lanfam Manipur kangleipaki ning tamba ngaknaba thengnaba lanfamne India gi ning tamba ngaknaba thengnakiba lan nate In Kumjali Singamaga Chanipan Marputara Mathoigi, April Kungatarege, Iramdam Gining Tamba Manki. Matung Dadi British Macha Maxwell na Chief Political Officer Oiduna, Manipur bu British ki Protectorate State Oina Lengake. Adubuli Singamaga Chamapan Sup Namari Dagi, Ahan ba Nupilan, Jadonangi Iho, Luchingba Irabot ki Iho, Anisuba Nupilan, Pumnamag British Loilam Lengaku Mayongaki Bamiamgi Iho Singne. Masiga matung Indiana Manipur bu namlaw lawshin kraba matung lising amaga chamapan nimfu mapandage khutlai paiba ningtam iho luchingba hizam irabot na thengnarakhe lamdam asida kundaminari ba kanglup singda kanglup amada tongshinduna khaido khaijingi thawong chathaduna lakle maramaduna lamdam asida kundaminari ba singna punmagi wasak lawduna aikoi amato oina punsinduna yeknaba India bu thengnaduna ningtamba Manipur oihalasi haina cherol asina makhatarakle Kuki narco terrorist singi mathakta military crackdown tawgadabani micham hatpa CRPF chairak piu India gi proxy war khudakta lepu puppet politics loishinlu Manipur kanlu haiba banner gi makhada ngasisu tongan mofam singda miyamna tronglawbagi thodokpu yaningdaba phongdoktuna wakat mifam chathakrai Imphal East ki manung chanba chingmairong dasu tongan ba furup singna maru oina maitai tangkhul amadi Nepali yauna apunba chingmairong gi oiba wakat mifam chathake Wakat mifam aduda saruk yakiba Tangkhul Avenue Women Welfare Advisor Lily Kashumna Fongdokibada Handak Tronglaubi amadi Imphal Ukhrul Lambida Kuki militant singna attack chatharakduna angang yauna miyam kaya sikibasi akan mamongda condemn tawi Kuki singna micham kaya hatlaga makoina tanliba separate administration gi manglan asi mang the fall fangani haiba thazade makoina separate administration tange hairagasu makoi gi maramdamda hallaga tanbana chumgani State asida lairiba sengba indigenous group singdage makoina taliba demand asi fangba ngamloi loinana state asida lairiba central force singnasu Kuki gi michangda thabak tawduna yalhaumi furup singbu muthanaba hotnariba si khudakta lepkadabani amadi laingak pairiba singna mapan thongda khak laingak nungshiba sabiganu thamoi sengna leibak ningbiu Hauzik thogiba isu asida laingak pa sing amadi India gi Prime Minister Narendra Modi nasu Manipur da thogiba thawdo wathok sing asida karisu khangjinadana wafam amata phongdok tabasi akan mamongda condemn tawi haike Amaronda Kurai Lamlong Bazar dasu Union of Social Upliftment ngakpigane Social Upliftment Kurai Lamlong Kaithal Fambi apunba nupilup Kurai Lamlong gi akoibada leiba moira pai bisingna su Tronglaubi amadi Ukhrul gi thodokpu yaningdaba phongdoktuna wakat mifam chathaki haide Kasung Tangkhul kawi ai si Tangkhul Avenue dagini
ꯑꯩꯈꯣꯏ ꯋꯨꯃꯦꯟ ꯋꯦꯜꯐꯤꯌꯔꯒꯤ ꯇꯔꯐꯇꯒꯤ ꯑꯩꯅ ꯉꯥꯡꯖꯕꯅꯤ ꯑꯍꯥꯟꯕꯃꯛꯇ ꯂꯩꯕꯥꯛ ꯉꯥꯛꯄ ꯑꯃꯁꯨꯡ ahal laman singbo ikaiba ucari aduga hainingba kayasu haijage hainingba di ngahan thokraba ronglaw bigi angang hatba amasung tangkhul mijam singna chat lambi da moina hatok piba innocent blood haiba tare asi yaningge haina strongest tamda condemn tau chabani amasung brothers not cookie brothers and sisters singbo haining badi noina dream tauba noina taliba si mangda su phangaroi aduna tokpiro mijam hatpa tokpiro Anglo Manipuri War listing amaga chanipan marfu tara mathoi gilan famda laibak ki damak thawai thakraba thawbus singda miyamna laishu katpagi thoram ama hauzik Kanchipur da laiba Standard Robert Higher Secondary School da pangthokrai Thoramasi Justice Committee on Anglo Manipuri War listing amaga chanipan marfu tara mathoi Martyrs and Freedom Fighters of Kanglaipak Manipur amasung Descendants of Anglo Manipuri War 1891 na sinbane Thoramadu Standard Robert Higher Secondary School ki founder Fairoizam Landoni Devi Akashvani Imphal Assistant Director News Thokchom Jogendrajit Major Laitonjam Muktagi Machanupa Laitonjam Sarat Chandra amasung Longjamba Poilagi Machunupa Longzamba Ronendrosu saruk yakhi hairi Kumbi Assembly Constituency ki manungda laiba Wangu Sandangkhong Leirak Achauba RLI Center asida mari leinaba department na matamga chunaba electric motor oina thambina balawmi singna Manipur lenga ki pukning chingsilakle chahi sida han balawro ki damak lawmi singna khajing khombi lawkol amadi khabuk lawkol da lawpari nimfu mukta angan fau thariba lawmi singna chahi khudingi isingi awaba kaya mayok nariba sigi matangda Hanagi XCM and Birenda Lomi Miyam na haijabadagi XCM na electric motor ani Lomi Miyam bidabak pibirakpada apenba amadi thagatpa wafam phongdorakpaga loinana lawkol ani asige lawrup committee na first crop tawriba lawfam sing asida ising pinanaba Lomi singna paisa khainaduna mathau taba pipe sing lanai oina leijaduna Lomi singna sem saduna Manipur river dagi ising chingkhatuna lawbukta ising pinanaba honariba sinadi tungkoiba yaroidabanina Lenga ki mari lainaba minor irrigation MI department na athubada lawmi miyam gi khanbiduna ithai lawkhong sing yauna Wangu Sandangthong Leirak Achauba RLI Center asigi awat apana chingba yauna matamga chunaba kunga manga HP gi electric motor oina thambinaba mideng changbinaba appeal tawrakle Wangu Sandangthong Leirak Achauba khoidong mapa harga khangnaba RLI pam madugi ek mafam makta lawpari Nifu yang kai muk double crop tokjeri ahan bagi lorok hai tare masida hana former sem oibiramba en biren nasu engine mateng pangbiduna lau ubagi demakta tokbirami adubu matamga chunaba departmenta matamga chunaba motor pibiduna kenen matik chana sembiduna akoigi semilona se phagalan biduna lami praja koibo afaba maigay amada semilon laiba ama ohenna bagdamakta Kuki terrorist singna tronglao bida bom kapshilakuna pikliba angang ani bu tamthina hatok pikhiba apokpi mama buna aso apananghan khiba amadi thawong adubu yaningdaba phongdokpagi khongjang changsilakpada CRPF na nongmai kapthorakpada mioi ahum hatkiba thawongbu yaningdaba phongdoktuna Kakching district ke tokpachingda wakat mifam chathakrai All Tokpaching Maira Paibi Welfare Association Tokpaching na sinduna chathakiba wakat mifam aduda saruk yarambi Association asigi su member oiribi Manipur gi saknai rabi saisakpi Haubijam Ongbi Kajal Laimana Phongdorakpada Tronglao bida mama gi mathanungda konduna tumjariba pikliba angang anibu mihathina hatok pikhiba amadi thogdo odugi makha tarakpada khongjangda mioi ahum amasu CRPF na nongmaina kaptuna hatpikhrai Tronglao bigi thogdok sing aduda chanabasing athubada fagatuna chairakpiu haina wakat khongjang sing changsilakpada miyamda onchinduna police na nongmai amadi bom kapshin bagi thawong ase khudakta lepiu makha tarakpada su Manipur police ke ibung ipor singna chathabirakanu miyamgi wakat khongjangda bom amadi nongmai kapshin bibasina aikhoi e masel gi marakta asok apan thokna handuna e masel khut thana hanbagi chepau piba oina thokani haina su phongdorakle
ngasi Assam gi Sribhumi district ki Dulab Chera gi manung chana leiba hingla haina su khangnaba mitai khul asida lising ani kunga taru ki class 10 pass tokiba singda Dargarbon Development Committee na mahairoi taraga manga da mana piduna thawat pibagi thoram ama pangthokrai thoram asigi manung chana lamabam Birendrana Kavi Ratna National Award 2026 ki mana fanglakibagi harauba fongdoktuna Dargarbon Development Committee na momento amasung leyan fi piduna ikai khumnaba utkrai Dulab Chera Development Block ki manung chana leiriba maitai macha singna Lairik Laishuda Thawai yauna bawangang loi singna maru oiba wahai kaya su fongdoki hairi Total shutdown gi marakta Chief Minister Yumnam Khyamcha na ngarang Namfuda Wangjingda video office sanga khibadu mafam matam chade CM na nathauna leirabadi Wangjingda Namfuda sanga bagi Churchanpur da su Namfuda changbiu aikoi su natung injarakke haina tentha apunba maira paibi loop na fongdorakle tentha apunba maira paibi loop ki secretary Naurem Ningol Netajini na haikibada ngarang CM na video office sanga khibadu da tentha da leiriba apunba maira paibi loop na sarugya ki haina Social media da sandurakli badu aranba wafamni Manipur da thokliba irang khudingmakta tenthagi miyamna saruk yaduna lakle Tronglawbagi thawdo asigi su yaningdaba fongdoktuna tentha apunbagi oiba maira rally na chingba khongjang kaya changsin kiba laikre hairaduna tentha apunba maira paibi lupta sirakliba maral asi yaningde haikhe Council of Higher Secondary Education Manipur na lauba Higher Secondary Examination 2026 Class 12 ki Science Stream da 18 amadi 19 position lawrakraba Mahiroi Singh Moirangthem Alice Devi daughter of Moirangthem Bimol Singh amadi Moirangthem Ongbi Premavati Devi Khangabok Part 3 Makhalaikai amadi Mangalsana Ningthauzam son of Ningthauzam Jiten Singh amadi Laisham Nungsitombi Devi Khangabok Awang Laikai Anibu Khangabok Development Society ki members singna achamba khudol amaga loinana appreciation certificate piduna pukning thawatpagi thoram ama pangthokrai loinana Mahiroi Singh asigi tungi punsida hena mai pakpa oina basu KDS ki mai kaidagi yaifa paujal su pikhi haire Bishnupur district ki Tronglawbi Awang Laikai da kuki narco terrorist singna hingda bong kapshilaktuna pikliba angang anina siraga mamabuna tamthina shokhan khiba amadi thawdok adubu yaningdabagi kholaw lawkhiba miyamda CRPF na nomai kapsina mitan ahum hatkiba thawdok adubu yaningdaba fongdokladuna yairipok maikaidagi laiminariba maitai amasung maitai pangalgi mayoi lising kayana sarugyaduna ngarang maira khongchat chatuna apunbagi kholaw lawminakhrai Thobal Khetri Laikai yairipok Chandrakhong Fanchakhong Phawbugi manungda leiba clubs organization singgi apunba body ama oiriba nongpok sayang apunba lupna mapungoiba thodang lauduna chathakiba mairagi khongchat aduda Fanjakhong Chandrakhong Fanjakhong Ningel Malom Haitroi Pokpi Khoirom Kekru Bamo Laikai Bishnu Naha Sifai Laikai Singa Hudrom Laikai amadi Wangkhemgi clubs maira paibi organization sing amadi nupa nupi miyamna saruk yaduna Mairagi khongchat adu magi khul laikai dagi kholaw kaya lawnaduna laknaraga yairipok Kaithal traffic island da pulap pulaga yairipok thong landuna Imphal East ke manung chanba tulihal da leiba Azad Higher Secondary School gi gate fawba chaturaga yairipok Kaithal traffic island da amuk punkhe khongchat adu da laimanai top chingtha tulihal gi miyamna su yakshilakhe miyam gi khongjang adu da go back central force Tronglawbi gi thodok yaningde angang hatpa yaningde Mihat pa chanaba sing chairak piyu aikoi gi iraipak aikoi na ngakchagani Manipur gi saktam kaiba yaroi long live Manipur haiba kholaw puna lawminakhe amadi maira gi khongchat adu amuk magi laikai singda hanakhe marak adu da miyamna yairipok police station da thomchinaba honarubada station manungdagi security force singna tear gas rubber bullets na chingba kaya kapthoraktuna miyam adu tankaina ba hotnakhi hairi
जल जीवन मिशन की मखादा थौबाल डिस्ट्रिक्ट के इरोंग थोकचोमदा सारिबा इरोंग खुना वाटर सप्लाई स्कीम असी मतम सांगना साबा लोशिनना लैरिबा सिगी मतंगदा ngasi miyamgi oiba mifam ama pangthokuna warep kaya laukhrai इरोंग खुना वाटर स्कीम बेनिफिशियरी कमिटी ना सिंधुना ngasi इरोंग खुना उदा पांगथोकपा मिफम अदुदा इरोंग चेसाबा ग्राम पंचायत की उप प्रधान मोहम्मद अलाउद्दीन ना मिफम मपु ओइना सरुक याखे मिफम अदुदा सरुक याखिबा सिंगना वाटर सप्लाई स्कीम असी अथुबदा साबा लोशिनुना मियामदा मथौ करमना अथुबदा इसिंग फंगनगदगे हाइबगी मतंगदा मागी मोट फोंगदोक्तुना खन्ना नैनखे मिफम लोशिलकपदा मियामना मोट अमता ओइना वारेप तरेत लौखे वारेप सिंग अदुदी वाटर सप्लाई स्कीम असिगी अनौबा बेनिफिशियरी कमिटी अमा सेम्बा कमिटी असिगी थबक थौरम सिंगदा मियामना अमता ओइना सौगतपा वाटर सप्लाई स्कीम असिगी लैंड ओनर ओइरिबा मोहम्मद फिरोज खाना महांगना हलहनखिबा लेबर सिंग अमुक कौहनबा स्कीम असिगी सेमगत छागलिबा थबक थौरम कुमांग यांगना सेमगत हननबा मरी लैनना डिपार्टमेंट तक्शिनबा वारेप सिंग असि मीडिया दा फोंगबा अमसुंग मियामना लौखिबा वारेप सिंग थबक ओइना पांगथोकपिनबा मणिपुर की चीफ मिनिस्टर दा मेमोरेंडम अमा पिशिनबा सिना चिंगबा सिंगने हाइखे वीडियो ऑफिस साबगी दिलाइबा यामना फई अदुगा संगाबदुदी मतंग चादे हाइना सलुंगफम अपुनबा मैरा पाइबी की प्रेसिडेंट थिंगबाइजम गांगबितोना फोंदोरकले वाफम असिंग असि सलुंगफम वार्ड नंबर 7 के कम्युनिटी हॉल द सिनबा पाउगी मिफम अमदा फोंदोखिबने महांगना हाई चटलिबा था असिगे तांग कुनगा माथोइदा थौबाल डिस्ट्रिक्ट के मनुंग चना लैबा वांगजिंग टेक्चम लैकाइदा नौना साबा वीडियो ऑफिस अमा मणिपुर की चीफ मिनिस्टर युमनाम ख्यामचाना संगा किबादु मणिपुर मियाम के मायोक्ता तौबनी हाइना लौई हाइखे अखोई इरांग खरा लेप हाइदुना नुंगाइरिंगै थाबल चोंगदना लीला तौदुना लांगनिंगै मतमदुदा कैसु तहौद्रगा चोंगलाउबगी इशू अनिगा इचा अहुंगा लैखिदबगी थौदो असिगे अरोइबा सॉल्यूशन फाउबा पुरक्तृंगैदा चीफ मिनिस्टर ना संगाबगी थौरम अमा लाकपा हाइबसी यामना मतंग चादे हाइना लौई हाइदुना बॉयकॉट तौजबनी हाइखे मरग असिदा वांगजिंग तेंथा केंद्र की एमएलए की मियोय खरा इमा हाइगद्रा मैरा पाइबिदी नतबा इमा की मिंगथोल फंगबा मतिक चादबा खरना चीफ मिनिस्टर की खोंगचत अदुदा थेंगबा पिरकपा खुदिंगमक अखोइना थेंगनगनी हाइना पांगथोखिबासी यामना लाइबक थीबनी हाइखे गांगबितोना मखा ताना फोंगदोखिबदा वोट हाइबसिदी मतंग मतमना अदुम लाक्चरगदौदनी वोट हाइबसिदी ओकना हुइना येना थाजगदबा नत्ते मीना थादगदबनी हाइखे मियामना यादबा हाइबसी ईश्वरना यादबनी हौजिंग मियाम साउनरी मतंग चाद्री हाइबसी मखोइनसु मखोइगी लुचिंगबदा हाइबिबा याइ खल्ली हाइखे असुमना मणिपुर की मियामगा साइट नाइबा नुपी खरगा थेंगनरगा असुमना तौरक हाइबसी यामना लाइबक थीबनी हाइखे सेना लैरगा याबा एमएलए मिनिस्टर कयागा हेंगो हेंगा तौरगा लैबसिंग अदु मणिपुर की इमा सिंगदी नत्ते हौजिक थोंगलाउबी थौदोक्ता लैखिद्रबसिंगी मथौ मंगम पांगथोक्तना लैबा हाइबसी इमुंगना करी ओइरमगनी हाइना हंखे असी यौना मतंग चाद्रिबा मतम असिदा चीफ मिनिस्टर ना संगाबगी लौखलकपा थौरम अदु मतंग चादे हाइना बॉयकॉट तौबनी हाइखे वेस्ट बेंगल की लेजिस्लेटिव असेंबली इलेक्शन की अहानब तांकक अमदी तमिलनाडु लेजिस्लेटिव असेंबली इलेक्शन की वोट हयेंग थादनरगनी पाउगी लिखुन अमगी मतुंग इना इलेक्शन असिगिदमक मपुंग फाना सेम साबा लोइरे हाइरे वेस्ट बेंगल की अहानब तांककता लेजिस्लेटिव असेंबली कॉन्स्टिट्यूएंसी चामगा यांखैनिथोइदा वोट थादनगनी वोट खोमबगी ngarang अरोइबा मतम फाउबदा तोंगान तोंगानबा राजनीति दल सिंगी लुचिंगबा सिंगना अकनबा मवोंगदा वोट खोमनखी हाइरे अमरोमदा वेस्ट बेंगल दा इलेक्शन कमीशन ना पोलिंग बूथ लिसिंग निपान हेना इरांग थोखनबा जगह सिंगदा अकनबा चेक्सिन थौरांग लौखतखरे हाइरे तमिलनाडु दसु राजनीति दल सिंगी लुचिंगबा सिंगना मखोइ मखोइ की कैंडिडेट की दमक ngarang अरोइबा पुंगफम फाउबा अकन मवोंगदा वोट खोमनखी हाइरे इलेक्शन कमीशन ना अनी शुभ तांका के इंटरनेशनल इलेक्शन विजिटर्स प्रोग्राम 2026 ngarang हौदोखरे हाइरे तमिलनाडु अमदी वेस्ट बेंगल की लेजिस्लेटिव असेंबली इलेक्शन की मांगोइना इलेक्शन कमीशन के कमिश्नर ज्ञानेश कुमार ना थौरमसी ngarang न्यू दिल्ली दा लैबा इंटरनेशनल इंस्टीट्यूट ऑफ डेमोक्रेसी एंड इलेक्शन मैनेजमेंट हौदोखिबने कमिशन थोकपा चेरोल अमगी मतुंग इन्ना हाइरिबा कैंपेन असिदा तोंगान तोंगानबा लैबाक 13 तगे मियोय 53 ना सरुक यागनी हाइरे मियोत सिंग अदुदा इलेक्ट्रॉनिक वोटिंग मशीन्स EVMs की थबक थौरम सिंग उत्पा मॉक ड्रिल पांगथोकपदा सरुक याहनबना चिंगबा कया कैंपेन असिगी मनुंग चन्ना पांगथोकनी इंडिया की इलेक्शन मपा लेबाक की मिहुत सिंग याहनबगी कैंपेन असि इलेक्शन कमीशन ऑफ इंडिया ना मसिगी फ्लैगशिप प्रोग्राम अमु ओइना पाइखतपनी हाइरे
Minister Rajnath Singhna hairi Bharat amasung Germany gi marakta leiriba defense industrial ecosystem hena fagathallagani. Mahaki Germany khongchetta German Parliamentary Standing Committee on Defense and Security da wa ngangladuna Sri Rajnath na hai Malemda hauzik leptana maikai kayagi security da singnarakpasi technology hena kumang chawsilakpagine. Mahak na hai ngaksel gilamda Bharat amasung Germany na punna chatminarabadi leibak animakta afaba oina ba kaya purakpa ngamgani hairi. Online platform singi kuthangda chalairamba escort service racket ama Guwahati police na thugai khibaga loinana miyoi ahum fare hairi. Paugili khuna magi matung inna police na phongdorakhibada escort service racket asina North East ki naha oiribi nupi singbu target tawduna makhoi gi launam langda thuhalaba matung service asi chalairambani hairi. Mahai tamba lakpa nupi macha singbu cell line na talhangani haiduna thajahalaga senjau paiba client singda escort service bihalambani. Farba miyoi ahum adu wahang pahong chathabada nupi macha sing asi makhoi na tathi ta oina tawbada natana makhoi gi private photo sing sizinaduna blackmail fawba tawki haina phongdorakhi. Escort service haibasi client singda nupi macha sing asiga matam khara loina hanba service ni haiba service asi mawong khara da legal oirabasu karigumba matamda nattaba mari fawba lehenba yawi hairi. Aroibada maroiba paw mo hana pizari. Hayeng pangthokadariba khongjom deda lenga ki official amadi BJP ga chatminariba khudingmakta thamliba boycott hangdokpa leite haina kokomina phongdorakli. Iramdam kanjana ba amuko na changsiliba khongjang asida yumthong khudingi miyoi thoklaktuna saruk yabiu haina amuko gi president S Sanjoyna phongdokrai. IRCS Manipur State Branch na singthaningai oiba thabak kaya pangthokli haina Manipur gi Governor Ajay Kumar Balana phongdokrai. Tronglao bida miyoi ahum hatkiba thogdokta chenaba CRPF ki mathakta judicial inquiry chethagadabani haina senior advocate Khaide Manina lengakta taksalakle. Amadi Tronglao bi thogdokka mari leinana kaukiba total shutdown ngasi numit mari ni sukhrei nongmagi punsida chauna akaiba pikhrei. Hauziki oinadi Mami TV na sandokchaba prime time news lakshinjare mideng tabiram liba pumnamakpu amuka hana khurumjari. Give him a key, you know. How's it become more? Sige yung say, next step PM tina-check sin na laksi lagat hamro ba nine? Tadarang se, juhar habaga ang takidar bo. Asum na, mayam na machalbog nga option lugum. Basige yung masilug, asoya nga ko kada batagi. Next step PM tina nga optionli. Next step TMT juhar habating ngaktok na nabasim ba ni? Zerman technology siya naman na concrete katok na tinagaw matamda. Kapang nang amok kaya na hinggal adli. Next step TMT, strength is in the quick.